punang puhang today kono no kuram jari ngasigi topic sidi am interesting way ganin kanjay world amazing fact ki matang da semja video ni mayam punaming Taminasi. Fact number 1. Glacier and ice sheets hold about 69% of the world fresh water. Malem Prithibis da pangiba fresh water apabi sing habadi thumi sen da bi sing asigi apun bagi cha da 68 gi sarukti glacier amadi ice sheet ungi chingdum natraga ungi chinpak asida hold dogna lay tungsan duna lay hai. Fact number 2. Myoy bagi masagi awang basi mau pokliba mapadagi makapoli aduga magi haksangi arumba sina mau popiriba mamadagi makapoli hai. Fact number 3. Kanaguma myoy amana nomada pung 13 dagi hena phamlagadi chahi ahum gi manungda mahak asi siba yabagi chance asi 50% lay hai. Fact number 4. Ising asabana ising aingbadagi ice haibadi onbagi sang asi thuba heli hai. Fact number 5. Ant koilonda kakching asi mayam hena khangnaraba thawak yamna suba nomba kanba mathau yamna chinba adugumba jiba mani ma asina pung 12 gi manungda chupnatagi minute 9 mukhaktang pothai hai. Fact number 6. Akoigi Prithvi sida laiba punba population habidi missing asi 7.9 billion ni charakna haiba sig manungda 52% di below 30 habidi chahi kuntragi makhada oi hai. Fact number 7. You can't kill yourself by holding your breath. Kanagumamna sorting aga matomta sijaba haibasi oithoktabani maramdi sorting maduna maram oiraga mahaktang wanthabadi ai adubu minute second kharagi matung natraga minute kharagi matungda matomta muk sor halakani hai. Fact number 8. A snail can sleep for 3 years. Tharoi amana chai ahum phaw tumba ngami hai. Fact number 9. All polar bears are left-handed. Malem asita laiba polar bear haibadi Arctic region da hena phangba angobo makan gi aingbu hena pamjaba sao makan asi left-handed ni haibadi oine hena hene hai. Fact number 10. Elephants are the only animals that can't jump. Trivida laiba sasing asi manungdagi supnatagi samu haiba jiv makal asi khaktani ba chongba ngamdrise. Fact number 11. 4 babies are born in every second. Second amada angang mari gi changda poi hari worldwide oina hadi apunbagi oina Prithvi oina duna pung amada around 15,000 poi hari aduga nomagi manungda 24 hour dana 3,60,000 muki changda angang si poi hari. Fact number 12. The most expensive coin in the world was sold for more than 7 millions. Prithvi da kwadagi tangba coin say 7 million hen yon ki habani coin amadani ko si Indian currency dadi around 53 crore 43 lakhs muki chang oirani amti tangi coin amagi value disi. Number 13. Facebook has more users than the population of US, China and Brazil combined. Facebook ki user punba Facebook pa mi masing je US, China amadi Brazil gi pulap punjalaga mogi population do adudagi hena Facebook pa mi ni yame. Facebook ki active user je 2 billion users ni more than 2 billion ni users ki oina. Fact number 14. Nearly 2 people die each second. Sadana pokpai legra sina mo sibagi mula second amada charanga mi ani changda si avani. Fact kudima ngai nante ko ngai ta fact sudum yauri. Fact number 15. It is impossible to lick your elbow. Sagi khuning gi matondo dodo ai laina lekpa je oithoktabani hari ai try tore ai dingamde do mayam jom tang yengbiu. Fact number 16. The word swims is still swims when it turned upside down. Iroi bagi swim do adugi plural form swims say my watch matamaka on thona phone je tamka on thona yengju dum chap manane have swims adum lai ni. Fact number 17.
Every day we take about 22,000 breaths. Average nongmada mi amana sorje 22,000 times hole habani. Tawdabu angang amdi nupi singna nupadagi sor honbagi changse heli. Simusu khangjanbiyo. Fact number 18. Chip bags are pumped full of nitrogen. Chips akoina chariba chips uncle chip oibe amoibe mabuk mayam kangmado nungsit mayam hapchanbado sapodi khitang hapaga adudi yauido oxygen nate nitrogen nebako sini hapai maramdi kuina fresh oina tak tekna mahau mangdana thamba yanabagida makta du hapni bo. Fact number 19. Dolphin sleep with one eye open. Dolphin haiba kwadagi singba mammals jibje tumma matamda mamit nama panga tummeba kaiginoda moje constantly magi predator magi chanaba jakse thiba moje adunane. Fact number 20. Last bird. Rats multiply so quickly that in 18 months 2 rats could have over million descendants. Habidi rat magi reproduction je am thuiba rat ki adi uchi je tha train panda uchi anina magi lakh tarai mathakta magi charon je puthokpa ngamme ha tang sida asigi video solution jage aina ngaki wada wai wata nungaitaba tabada nungaitaba soikiba yaroga sumyamna puksil chawna ngakpigani channel asibu nungsibiba amadi pungning thogatpiba oina like share amadi subscribe tawbiramu matungdasu asigumba kana video kaya pudan laksage mayam omana kramjari.